Nambol Savalekay Kuntrahom Suba AR Imbus Tokibaga Mari Lenana Miwama, Police na Pari Hadi, Roin Ambassador Season Kibukulai Sings of Fagali Hadi, Roin and Atopasina Basing Panaba, Resatari Haba Manipur Police ki walk Mama social media at Hadurakli Kangla Pao editorial Mamba Tanzari. Illegal immigrants in the henna lumna lawbadiki waration propagam davani. Illegal immigrants in cookies own narcotics in English in a kungo humdo gimme ahumdagi, mita miamki matata landaraki pasai any henzelakli. What was the waration purana central government honari harabas waration propagam than a lady. Mireva Masakulai Pivan narcotics in a laibaki upon Basakam Tuan but landarak to the miam parks and hatpa, yumkai maitaba, national highway pre movement Yahanda Bamadi, Baperzon Gaxian lay with the India government ki Maikadi Karigidama, Minung Shigimi Yang Livano, Laibak Tuan about Landadona. Misa Mia Pak na hat pegi ngakpi pam thok traba mara lai rab illegal immigrants in cookie zau terrorism bo mara lai taba ma di lai ba sigi first class citizens amagumna makhoi bu lai ba si sang pam pbigi thong sathaduna lai riba makai loi kham nai da ba wathu oi higani amarom dana manipur bu laumi ki thakta miyeng thamduna political gi lautuna ba miyeng da lenga lon sathari ba makai illegal immigrants na Lehomi Shingi Matakta Lerakpa Hibashi Honosani, Miyamgi Singna Wapamasi Lerakibagi Maram Karigeno Hypatarapati, Manipur Apikpo Yellow Fruit Ama Oeraba Sukano Po Asia Lewaks in Manu Sahili Singma Hen Biki Maning Makatam Baleva Oerami, Sahili Singma Hen Biki Maning Tambaki Puari Lazava Manipur India government English Singamasama Pangan Nifugamapanda, Lamhui Loksing season Adu Nampu Mazur agreement Saita Nanduna, India Loilam Amagum Lerakiba Sahi. Kumdraga Taruk Mapung Pari, Manipur India Pipanum Tilakiba Asi Sahi Kumdraga Taruk Parava Pau, India losing Bas Manipuri imitation bo, Lava Asiki first class citizen or in a Lobangam the Basilectivity. Asuma Young Made Mienga, Yellow Mission Bumatampunam Taduna Tamnava, Police Manipur. Lal Hawigi Irang Laitringagi Manzuna, Armed Forces Special Power Act 1950 at Shem Miam Yoknam Tanava. Lan mida mihat mipun miot minagi mapangal pidun lagi amarom dana manipur gi miam makoi indiani leba ki citizen hai bi pong ja saphok sab lagi punamasi gi ona taina bada india gi lusing basingna illegal immigrants na leba ki apun basaktam thugaina war crime se taduna miam paktakna na ba mihat chathara phaw landara ki basing ge matak military crackdown chathab laitre wato wasigi warosin purna bani haiduna miam gi lenga muthalaga Bia Lengak Tanjili, Center the BJP ki Narendra Modi na Lusingba, NDA Lenga na Sterasi ki BJP ki N Berena Lusingba, Popular Government Uthairaga Pia Tamjin Irangi Waration Prona but locally ba, Kong Tang Pale Wede, Masikari the Gi Werakibano Hypatara, but the central government ki Lusingba Singna, Yellow Mission the illegal immigrants in the Hena Lum the Laupatagini, High with the Hamam Tukle, Manipur Loila Moina, Laura Bati, Loila Mapuna. Loimi Singda Karamba Miyang Yangbagi Habit the Punamon Kanganabu Apamni Amabu Oiro Manipur India gi Mapung Pab State number Oibiki Matakta India gi Apun Bagi Saktam Ngak but Asabu Taudang Lori India gi Lusing Basina Toin High Manipur gi culture Amasum Sana Kotnabana India Masak Tak but Asabu Taudang Lori Manipur Yautana India Kumang Suction Namloi have a wapum singer sigi on a tainabada. Illegal immigrants in the Manipur Mita Mia Paktanaba Mihat Satarakiba, say any head of a power. India government Lowry Taudang Shina, Taklibadi. Manipur Gimiam Lum the Laude, Mito Mian Sasing Buhen and Lum the Low we have to make Shengli. India government illegal immigrants in Gimatakta, Lokat Pam Tok Patabak Lokatravati, Manipur Gimiam the Makoi India ni Hana Lorok Tabi. Lebak Tugaina Landaraki Basumungak Senbiva, Maribaki upon Vesaktam, Nagli Basumuna, Yagna Bogum Yang of the upon Vesaktam Kaikinaviki Maram Oirakani Heva, Kanglapawi editorial Mamna Tanzari. Russia, Ukraine, drone missile bomb Kamnakre, UN Zelensky, Malem Gimating Nikri. Moscow Tamna Parapi, Ukraine ki drone Kuntragataru Kapkai and Russia Nikri. Other Ukraine Russia missile drone Amasum bombs in Yamdra the Misamani Shikri and Funkokri. Marakshida Ukraine ki President Volodymyr Zelensky na makileba ki tamak malem gi support hena phangnaba laiba popon numit UN da malem gi lusing gi mipam amada makata na khonakri Zelensky gi lanmi sing sahi ahum hena khar hena sawba Russia ki army ki lantheng na bada
waraduna maana UN General Assembly ki damak sayola sida New York ta tilliba lusinga singa una ba hogadori US President Donald Trump na January thada office amuk paiba hokraba matung digi pekat pahokiba santi gi thawrang sing sap leptuna laibugum tawri Trump na Alaska da Russia gi President Vladimir Putin unakhiba amasum White House ta Zelensky amasum maru eba European leaders singa unakhiba thama hele dubo landi insiluba tawduna adum sathari Zelensky na ningthokaba numita athengba da mahana New York ta Trump gi akhanaba inboy kela unakhi haina phongdoki kelok amasum Zelensky na drone sing sabagi matana thabak tawinabagi yana si singa masum Zam America gi khulai sing Ukraine leibi gi matana khanaki haina Ukraine President Telegram da ki United Nations gi mifam Gaza ra thukliba Israel Hamas ki lana maruiba mafam kangani haina thajanarabasu European leaders in Zelensky ki diplomatic oiba thawrang singda sagoli hairi Russia na ki halaba sing sigi yenglaga lalas Ukraine wangwala na sandurokki oithuk lei haina Europe ki leba khrana nongnang ba pokri haina su pau su da makata na phungdorkli Thongai na raba matung car canter mai salak padigi mari siri Uttar Pradesh ki Aligarh district ngarang car ama canter ama thongai na raba matung gari animak mai salak padigi nupi ama amasum anga ama yauna miyoi mari siki bagaloina na atopa ama na sokle haina police na phungdokre Aligarh ki Superintendent of Police Rural Amrit Jain na permission na phungdokaba matungda hairiba thawdo ngarang ayu Gopi thong mana thukibani hairi man haiki Aligarh city tamna lakpa car adu tire ama pokhaira padigi driver na control ngamdaduna road divider lanthokraga atopa maikai dagi lakpa canter aduga thongai na kibani hairi thongai na raba matung gari ani mai chalakkibaga loina madura miyoi mari shiki haina phungdoraduna SP naiki miyoi amadi thawdo aduragi kalauke dubu mahakpu aruba phibam da sokadagi hauzik Jawaharlal Nehru Medical College Hospital laikanari laikidraba sing adugi manung nupi ama amas anga am yauri haina phungdoraduna mahak haiki laikidraba sing adugi masak khangma ngamdri haina su paus ta makata na phungdorakli amuramna Bangladesh masa kuntragatet pharaba matung halankri Assam police na loan yadaba mong laibak sida salakhiba Bangladesh masa kuntragatet pharaba matung makoigi marai pak ta amuk halankri haina Minister Himanta Biswa Sharma na phungdokre hari Goa Assembly Speaker gi Mikhal BJP gi Ganesh Gonkar ngarang mirep se pisinkre hari September tang kun gi mangara pangthokadoriba Goa Assembly Speaker gi phamgi Mikhal ki dama ruling Bharatiya Janata Party BJP na party sigi MLA Ganesh pu makhoigi mirep oina thagatkiba loina ngasi mahaki mirep se pisinkre haina su paumun makata na su phungdoraki dugo tentang asumna miyam na thamjage hauskoina di miyam paus matanga se lusinjarage masu makata ba no